ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯊꯣꯛꯂꯕꯗꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯕꯤꯅꯥꯗꯣ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯃꯣꯏ ꯕꯕꯥꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤꯅ ꯃꯤꯒꯁꯨ ꯌꯥꯝꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯗꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯁꯠ ꯊꯤꯟꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯨ ꯁꯤꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯨꯍꯟꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯒ ꯐꯤ ꯐꯥꯎꯕ ꯁꯨꯍꯟꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯕꯤꯍꯥꯔꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯕꯣ? ꯃꯤ ꯑꯉꯥꯡꯁꯤ ꯇꯥꯈꯤꯅꯤꯅꯦ꯫ ꯐꯤꯗꯣ ꯅꯪꯅ ꯁꯨꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯦ꯫ ꯑꯩꯗꯤ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯅꯤꯡꯊꯧꯗ ꯐꯥꯎꯕ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯕ ꯄꯥꯎꯔꯧ ꯂꯩꯕꯅꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯀꯣ ꯅꯪ꯫ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯌꯥꯏꯗꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯂꯩꯁꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯕꯤꯍꯥꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯐꯤꯁꯤꯡꯗꯨꯗ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯕꯤꯅꯥꯗꯣ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯃꯇꯠ ꯑꯃ ꯑꯅꯤꯗꯣ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯥꯗꯤ ꯉꯁꯥꯏ ꯃꯥꯅ ꯂꯪꯊꯣꯛꯂꯝꯕ ꯐꯤꯗꯣ ꯂꯩꯔꯝꯈꯤꯗꯕꯣꯏ ꯈꯜꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯤꯁꯤꯡꯗꯣ ꯁꯨꯔꯤꯉꯩꯗ ꯄꯨꯂꯞ ꯁꯨꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯁꯠ ꯂꯪꯊꯣꯛꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯨꯗꯗꯤ ꯐꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯍꯥꯔꯤꯅ ꯐꯤꯁꯤꯡꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯍꯥꯔꯤꯕꯨ ꯇꯥꯅꯕ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯅ ꯃꯇꯣꯝꯇ ꯒ꯭ꯌꯥꯟ ꯉꯥꯎꯔꯤꯉꯩꯗ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯃꯥꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯈꯤꯕ ꯐꯤ ꯃꯇꯠ ꯑꯃ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯆꯥ ꯃꯃꯧ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯧꯊꯣꯛꯇꯨꯅ ꯐꯤꯁꯤꯡ ꯑꯗꯣ ꯂꯧꯁꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯃꯠꯇꯅ ꯐꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯕꯤꯅꯥꯗꯣ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯁꯣꯝꯗ ꯕꯤꯅꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯌꯥꯏꯗꯤ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯕꯤꯅꯥꯅ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯪꯊꯣꯛꯂꯝꯕ ꯐꯤꯁꯤꯡꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯩꯕ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯃꯗꯣ ꯌꯥꯏꯒꯤ ꯃꯈꯨꯠꯅ ꯁꯣꯛꯂꯒ ꯐꯤꯁꯤꯡꯗꯣ ꯄꯥꯏꯗꯨꯅ ꯗ꯭ꯔꯦꯟꯗꯨꯗ ꯅꯝꯁꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯈꯜꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯛꯄꯗ ꯊꯕꯛ ꯑꯣꯏꯅ ꯃꯇꯣꯝꯇ ꯁꯠ ꯁꯠ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯌꯥꯏꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯍꯥꯞꯄꯤꯔꯛꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯗꯨ ꯂꯣꯏꯔꯝꯃꯒ ꯌꯥꯏꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯀꯔꯤꯁꯨ ꯀꯥꯏꯖ ꯂꯥꯟꯖꯗꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯅꯥꯗꯣ ꯐꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯇꯥꯡꯕ ꯃꯨꯒꯥ ꯐꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯤ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯐꯤꯁꯤꯡꯗꯨ ꯁꯨꯍꯜꯂꯨꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯕꯤꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯛ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ꯫ ꯑꯇꯥꯡꯕ ꯐꯤꯁꯤꯡꯗꯣ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯑꯗꯨꯅ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯥꯏꯗꯣ ꯕꯤꯅꯥꯅ ꯑꯁꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯔꯒ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯪꯂꯛꯏ꯫ ꯌꯥꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯏꯗ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯇꯧꯁꯦ ꯏꯃꯥꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯃꯃꯥꯒꯤ ꯅꯥꯡꯒꯟꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯔꯗꯧꯅꯤ꯫
ꯑꯗꯨꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯂꯩꯁꯅꯥꯗꯤ ꯌꯥꯏꯅ ꯉꯥꯡꯂꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯄꯪꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯁꯣꯏꯗ꯭ꯔꯦ ꯏꯆꯥꯅ ꯍꯥꯏꯔꯗꯤ, ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ, ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯏꯗꯣ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯅꯣꯏꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ, ꯑꯩ ꯁꯨꯝꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯌꯥꯏꯗꯣ ꯇꯧꯁꯤꯟꯅꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯗ ꯃꯥꯕꯨ ꯁꯨꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯁꯅꯥ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯃꯃꯤꯠꯇꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯃꯥꯏꯊꯣꯡꯗꯣ ꯂꯨꯛꯊꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯕꯤꯅꯥꯗꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ, ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯏꯗꯣ ꯕꯤꯅꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯔꯦ꯫ ꯕꯤꯅꯥꯗꯤ ꯌꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝꯅ ꯐꯝꯂꯛꯄꯗꯨꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯨꯅꯦꯍꯦ ꯑꯉꯥꯡꯅꯤ ꯒꯥꯏꯅ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯀꯨꯆꯨꯅꯦ ꯀꯨꯃꯦꯅꯦ, ꯎꯕꯗ ꯇꯨꯀꯠꯆꯩꯅꯦ꯫ ꯌꯥꯏꯗꯣ ꯕꯤꯅꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ, ꯑꯗꯨꯝ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ꯫ ꯕꯤꯅꯥꯗꯣ ꯌꯥꯏꯒꯤ ꯅꯤꯡꯉꯥꯏ ꯃꯂꯥꯏꯗꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯏꯗ ꯈꯪꯅꯤꯡ ꯏꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯂꯦ꯫ ꯕꯤꯅꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯅꯤꯅ ꯈꯪꯕ꯭ꯔꯥ? ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯤꯌꯦ꯫ ꯌꯥꯏꯗꯣ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯃꯥꯏꯊꯣꯡꯗꯨ ꯂꯨꯛꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦꯔꯥ? ꯕꯤꯅꯥꯗꯣ ꯌꯥꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯌꯦꯡꯍꯟꯗꯣꯏꯕ? ꯌꯦꯡꯅꯤꯡꯗꯦ, ꯑꯩ ꯀꯩꯝꯇ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯌꯥꯝ ꯊꯧꯁꯥꯗꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯌꯦꯡꯉꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯌꯥꯏꯗꯣ ꯕꯤꯅꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥꯁꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯍꯥꯏꯔꯕꯁꯨ ꯃꯈꯣꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯏꯁꯨ ꯕꯤꯅꯥꯕꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟ ꯑꯗꯨ ꯇꯝꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯈꯨꯠꯇꯣ ꯁꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯌꯦꯡꯉꯨ ꯇꯨ, ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ? ꯕꯤꯅꯥꯗꯣ ꯌꯥꯏꯒꯤ ꯃꯇꯧꯗꯨ ꯀꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯗꯨꯅ ꯌꯥꯏꯅ ꯊꯤꯜꯂꯤꯕ ꯃꯈꯨꯠꯇꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯁꯤꯡꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯅꯥꯗꯣ ꯁꯠ ꯆꯪꯁꯤꯜꯂꯗꯨꯅ ꯐꯤꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯅꯦ, ꯁꯤꯗꯤ ꯑꯩꯒꯤ ꯐꯤꯁꯤꯡꯗꯨꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯐꯤꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯣꯏ ꯀꯅꯥꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯕꯤꯍꯥꯔꯤꯗꯣ ꯕꯤꯅꯥꯒꯤ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯦ ꯃꯤꯠꯁꯦ ꯁꯤꯡꯉꯣ꯫ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯁꯥ ꯄꯥꯏꯗꯅ ꯅꯣꯝꯂꯒ ꯀꯧꯔꯕꯅꯤꯅ ꯕꯤꯅꯥꯁꯨ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯕꯤꯍꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯕꯤꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯁꯝꯗ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯣꯏ ꯕꯕꯥ, ꯑꯩꯗꯤ ꯃꯪꯗ ꯂꯥꯎꯕꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯕꯤꯍꯥꯔꯤꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩ ꯇꯨꯝꯕꯒ ꯂꯥꯏꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯂꯝꯕ ꯐꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯅꯝꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯤꯍꯥꯔꯤꯅ, ꯍꯦꯔꯥ ꯃꯃꯥ, ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯉꯤ, ꯇꯨꯝꯃꯨ ꯊꯦꯡꯉꯦꯀꯣ꯫ ꯑꯁꯨꯝꯅ ꯕꯤꯍꯥꯔꯤꯗꯤ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯌꯥꯏꯗꯣ ꯕꯤꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯤ꯫ ꯑꯁꯣꯝꯗ ꯌꯥꯏꯅ ꯕꯤꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯨꯝ ꯀꯧꯊꯣꯔꯛꯂꯕꯗ ꯕꯤꯅꯥꯗꯣ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯤꯁꯤꯡꯗꯣ ꯑꯁꯦꯡꯕꯒꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯕꯤꯅꯥꯗꯣ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯕꯤꯅꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯒꯤ ꯃꯑꯣꯡꯗ ꯒꯦꯒꯥ 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 ꯇꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯕꯤꯅꯥꯗꯣ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯄꯧꯔꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯕꯤꯅꯥꯗꯣ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯕꯗꯨꯗꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯅꯥꯗꯣ ꯀꯥꯡꯈꯜꯗꯨ ꯇꯞꯅ ꯌꯦꯞꯁꯤꯜꯂꯒ ꯐꯤ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯒ ꯃꯃꯥꯏꯗ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯗꯣ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯨꯕꯠ ꯁꯝꯂꯒ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯂꯕꯗ ꯕꯤꯅꯥꯗꯣ ꯇꯁꯦꯡꯅ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯦꯞꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯅꯥꯛ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯂꯕꯗ ꯕꯤꯅꯥꯗꯣ ꯇꯁꯦꯡꯅ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯦꯞꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯅꯥꯛ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯅꯥꯗꯣ ꯑꯃꯨꯛ ꯊꯣꯡꯗꯣ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯅꯝꯁꯤꯜꯂꯝꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅꯅꯤ ꯊꯣꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯄꯥꯜ ꯏꯊꯪ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯕꯤꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯍꯥꯏꯔꯛꯏ, "ꯊꯣꯡꯗꯣ ꯁꯠ ꯁꯠ ꯍꯥꯡꯉꯣ"꯫ ꯕꯤꯅꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯦ ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ?" ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯅꯥꯗꯣ ꯊꯣꯡꯗꯣ ꯍꯥꯡꯗꯕꯤꯗ ꯃꯁꯥꯗꯣ ꯊꯣꯡꯗꯨꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯇꯞ ꯅꯞꯁꯤꯜꯂꯒ ꯌꯥꯝ ꯀꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯕꯤꯅꯥꯅ ꯉꯥꯊꯔꯒ ꯂꯦꯞꯂꯤꯕ ꯊꯣꯡꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯣꯛ 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 ꯊꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯤꯅꯥꯗꯣ ꯈꯪꯍꯧꯗꯦ ꯃꯁꯥꯗꯣ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯣꯡꯗꯣ ꯃꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯅꯤ ꯑꯍꯨꯝꯂꯛ ꯍꯟꯗꯨꯅ ꯂꯦꯞꯂꯒ ꯃꯥꯏꯊꯣꯡꯗꯣ ꯁꯨꯛꯅ ꯌꯦꯡꯂꯒ ꯀꯤꯅ ꯍꯪꯂꯛꯏ, "ꯀꯅꯥꯅꯣ?" ꯕꯤꯅꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯃꯊꯟꯇ ꯂꯣꯛꯇꯣ ꯍꯥꯡꯂꯒ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯉꯛꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃꯅ ꯃꯁꯥꯗ ꯌꯩꯔꯔꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯌꯩꯔꯛꯄ ꯑꯗꯨꯗ ꯕꯤꯅꯥꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯁꯥꯗ ꯀꯤꯕꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯀꯤꯔꯕ ꯐꯥꯎꯕꯗ ꯕꯤꯅꯥꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯗ꯭ꯔꯦꯟ ꯑꯗꯣ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯗ꯭ꯔꯦꯟ ꯑꯗꯨ ꯌꯧꯒꯗꯕ ꯈꯣꯡꯊꯥꯡ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯕꯤꯅꯥꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯣꯡꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯅꯥꯗꯣ ꯈꯣꯡꯊꯥꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯤꯅꯥꯗꯣ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯛꯇ꯭ꯔꯕꯗ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯟꯊꯔꯒ ꯃꯍꯥꯛꯀꯤ ꯐꯤꯁꯤꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯃꯥꯏꯅ ꯎꯞꯁꯤꯜꯂꯒ ꯑꯉꯥꯡ ꯑꯃ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯇꯥꯎꯔꯤ ꯇꯥꯎꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥꯒꯤ ꯃꯁꯥꯗ ꯆꯤꯡ ꯂꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯅꯕ ꯀꯣꯏꯀꯧ ꯀꯧꯔꯛꯑꯝꯃꯤ꯫ ꯕꯤꯅꯥ ꯃꯁꯥꯗꯣ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯃꯥꯅ ꯀꯧꯕꯗ ꯇꯥꯔꯛꯇ꯭ꯔꯕꯗ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥꯈꯜ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯔꯝꯂꯅꯤ, ꯑꯗꯨꯅ ꯃꯥꯅ ꯀꯧꯕꯗ ꯇꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯕꯤꯅꯥꯗꯣ ꯃꯥꯏꯀꯩ ꯈꯪꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯕꯨ ꯀꯧꯔ ꯀꯧꯔꯗꯨꯅ, ꯑꯗꯨꯕꯨ ꯕꯤꯅꯥ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯅꯥꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯅꯝꯂꯨꯕꯗ ꯊꯣꯡꯗꯣ ꯃꯊꯟꯇ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯃꯈꯣꯡꯗꯣ ꯄꯜꯂꯒ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯁꯤꯟꯕꯗꯨꯗ ꯃꯥꯒꯤ ꯈꯨꯔꯥꯏ ꯑꯗꯨꯗ
ꯐꯅ ꯊꯤꯅꯗꯤ ꯁꯣꯛꯂꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯀꯧꯒꯦ ꯈꯟꯗꯨꯅ ꯃꯌꯥꯗꯣ ꯍꯥꯏꯐꯦꯠ ꯀꯥꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯣꯡ ꯍꯥꯟꯅ ꯎꯔꯛꯏ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯗ ꯃꯩꯁꯨ ꯊꯥꯟꯗꯦ ꯃꯈꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯃꯩ ꯂꯥꯡꯒ ꯄꯨꯁꯤꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗꯨꯁꯨ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯑꯃꯈꯛ ꯃꯩꯗꯣ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯥꯜꯂꯤ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯑꯗꯨꯒꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯎꯕꯗ ꯕꯤꯅꯥꯗꯣ ꯃꯃꯥꯏꯗꯣ ꯁꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯌꯥꯏꯗꯣ ꯃꯨꯁꯤꯟ ꯃꯨꯔꯗꯅ ꯍꯥꯃꯣꯛ ꯇꯩꯕ ꯃꯥꯜꯂꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯝꯒ ꯏꯐꯥ ꯐꯥꯔꯗꯅ ꯃꯃꯤꯠꯀꯗꯨꯅ ꯆꯐꯨꯃꯨꯛ ꯂꯥꯎꯗꯨꯅ ꯕꯤꯅꯥꯕꯨ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯈꯥꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯏ ꯂꯩꯁꯅꯥꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯥꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯕꯤꯅꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯤꯅꯥꯗꯣ ꯀꯞꯂꯒ ꯂꯩꯁꯅꯥꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯀꯧꯔꯛꯏ ꯂꯩꯁꯅꯥ ꯂꯩꯁꯅꯥ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯇꯨꯝꯂꯨꯕꯒꯤ ꯒ꯭ꯌꯥꯟꯒ ꯃꯥꯡꯒꯩ ꯐꯃꯨꯡꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯡꯈꯜ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯗꯣ ꯂꯥꯎꯅ ꯍꯥꯡꯂꯒ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯁꯠ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯗꯣ ꯀꯞꯂꯒ ꯂꯩꯁꯅꯥ ꯑꯩꯅꯦ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨꯕ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯕꯤꯅꯥꯅꯤ ꯈꯪꯂꯛꯄꯗꯨꯗ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯂꯩꯈꯠꯂꯒ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯏꯟꯗꯣꯟ ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯃꯨ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯕꯤꯅꯥꯕꯨ ꯃꯣꯔꯥ ꯑꯃꯗ ꯐꯝꯍꯜꯂꯤ ꯑꯗꯨꯕꯨ ꯕꯤꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯁꯦꯡꯅ ꯂꯩꯁꯅꯥꯒꯤꯁꯦ ꯈꯪꯗꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯂꯩꯁꯅꯥꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯟꯗꯣꯟ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯄꯤꯌꯨ ꯋꯥꯈꯜꯗꯣ ꯈꯔ ꯐꯥꯊꯅꯕ ꯉꯁꯤꯗꯤ ꯏꯟꯗꯣꯟꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯅꯃꯧꯅ ꯏꯟꯗꯣꯟꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯒꯦ ꯑꯩꯗꯤ ꯇꯨꯝꯂꯤꯉꯩꯗ ꯀꯔꯤꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯈꯨꯔꯥꯒ ꯁꯥꯎꯅꯕ꯭ꯔꯣ ꯕꯤꯅꯥꯗꯣ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯏꯁꯤꯡ ꯑꯗꯣ ꯊꯛꯁꯤꯔꯥ ꯊꯛꯀꯨꯝꯁꯤꯔꯥ ꯁꯤꯅꯤ ꯕꯤꯅꯥꯁꯨ ꯂꯩꯁꯅꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯁꯤꯡꯗꯣ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯁꯠ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯕꯒ ꯕꯤꯅꯥꯅ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯅꯥꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯏꯟꯗꯣꯟ ꯃꯥꯗꯤ ꯇꯨꯝꯃꯤꯌꯦ ꯍꯧꯗꯣꯔꯛꯎꯔꯥ ꯂꯩꯁꯅꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯤꯅꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯕ ꯃꯈꯩ ꯁꯠ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯏꯕꯦꯝꯃ ꯍꯧꯗꯣꯔꯛꯀꯅꯨ ꯑꯁꯨꯝꯅ ꯕꯤꯅꯥꯗꯣ ꯂꯩꯁꯅꯥꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯕꯤꯅꯥꯒꯤ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯊꯣꯡꯖꯤꯟꯗ ꯄꯜꯂꯗꯨꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯏꯁꯨ ꯇꯞ ꯇꯥꯔꯛꯏ ꯂꯩꯁꯅꯥꯁꯨ ꯃꯗꯨ ꯎꯔꯗꯨꯅ ꯏꯟꯗꯣꯟ ꯁꯤꯗꯤ ꯏ ꯌꯥꯝ ꯊꯣꯛꯂꯦ ꯉꯁꯤꯁꯦ ꯈꯨꯔꯥꯒ ꯁꯥꯎꯅꯕ꯭ꯔꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯈꯨꯔꯥ ꯑꯣꯏꯅ ꯀꯧꯔꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯕꯤꯅꯥꯗꯣ ꯂꯩꯁꯅꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯏꯕꯦꯝꯃ ꯏꯟꯗꯣꯟ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯪ ꯄꯣꯊꯥꯖꯍꯧꯔꯣꯗ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯏꯟꯗꯣꯟ ꯀꯔꯤꯒꯤ ꯏꯟꯗꯣꯟꯕꯨ ꯑꯩꯅ ꯅꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯤ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯉꯥꯛꯂꯒ ꯑꯩꯅ ꯁꯝꯂꯒ ꯆꯠꯂꯁꯦ ꯑꯗꯣ ꯏꯟꯗꯣꯟ ꯉꯁꯥꯏ ꯑꯩ ꯇꯨꯝꯂꯝꯗꯥꯏꯗ ꯊꯣꯡ ꯑꯁꯤ ꯂꯣꯟꯗꯨꯅ ꯊꯅꯝꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯏꯟꯗꯣꯟꯅ ꯂꯩꯔꯝꯃꯤꯅꯣ ꯕꯤꯅꯥꯅ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯂꯤꯔꯒꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯄ ꯐꯥꯎꯏ ꯋꯥꯔꯤ ꯂꯤꯒꯗ ꯐꯥꯎꯕ ꯑꯗꯣ
ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯨꯝꯈꯤꯕ? ꯂꯩꯁꯅꯥꯅ ꯃꯥꯗꯤ ꯀꯨꯏꯔꯦ ꯇꯨꯝꯈꯤꯕ. ꯀꯩꯗꯧꯔꯒꯦ ꯏꯟꯗꯣꯟ? ꯕꯤꯅꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤꯗ. ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯕꯤꯅꯥꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯕꯤꯍꯥꯔꯤꯒ ꯁꯥꯎꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ. ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥꯗꯣ ꯕꯤꯅꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯕꯤꯅꯥꯅ ꯑꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ. ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯛ ꯀꯨꯏꯅ ꯕꯤꯅꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈꯪꯂꯝꯗꯦ. ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯕꯤꯅꯥꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯑꯗꯨꯒ ꯕꯤꯍꯥꯔꯤꯕꯨ ꯍꯧꯗꯣꯛꯏ. ꯑꯗꯨꯗꯒꯤ ꯕꯤꯍꯥꯔꯤꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ. ꯕꯤꯍꯥꯔꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯕꯤꯅꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯂꯣꯏꯔꯦ. ꯂꯩꯁꯅꯥ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯏꯟꯗꯣꯟꯁꯦ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ. ꯕꯤꯍꯥꯔꯤꯗꯣ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯈꯨꯔꯥꯕꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ, ꯃꯪꯂ ꯇꯥꯏꯕꯪꯅ ꯈꯪꯗ꯭ꯔꯦꯅꯦ. ꯂꯩꯁꯅꯥꯁꯨ ꯕꯤꯅꯥꯕꯨ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯍꯜꯂꯒ, ꯏꯟꯗꯣꯟ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯉꯥꯡꯗꯣ ꯃꯊꯟꯇ ꯊꯅꯝꯕꯅꯤꯅ ꯄꯟꯊꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯕꯤꯍꯥꯔꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ. ꯑꯁꯨꯝꯅ ꯂꯩꯁꯅꯥꯁꯨ ꯆꯠꯈ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯍꯥꯔꯤꯅ ꯍꯪꯂꯛꯏ, ꯃꯃꯥ, ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯕꯤꯅꯥꯗꯣ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ. ꯃꯈꯣꯡꯗꯒꯤ ꯏꯗꯣ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯧꯈ꯭ꯔꯦ. ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯤꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯗꯣ ꯆꯪꯂꯛꯇꯨꯅ ꯕꯤꯅꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯏꯃꯥꯒꯤ ꯉꯔꯥꯡꯒꯤ ꯐꯤꯁꯤꯡꯗꯣ ꯗ꯭ꯔꯦꯟꯗ ꯂꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯕꯤꯅꯥꯗꯣ ꯃꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯡꯗꯣ ꯁꯦꯀꯧ ꯁꯦꯀꯧ ꯊꯥꯡꯂꯒ ꯗ꯭ꯔꯦꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯃꯅꯥꯛꯇ ꯏꯟꯅꯈ꯭ꯔꯦ. ꯕꯤꯍꯥꯔꯤꯁꯨ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯕꯤꯅꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯒꯩ ꯗ꯭ꯔꯦꯟ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯦ. ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯎꯔꯦ ꯐꯤꯁꯤꯡꯗꯣ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ. ꯑꯁꯨꯝꯅ ꯕꯤꯅꯥꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗꯣ ꯂꯣꯏꯅ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯃꯃꯪꯗ ꯑꯃꯗꯤ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯤ. ꯕꯤꯅꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯣ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗ ꯌꯥꯝ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯦꯞꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯋꯥꯗꯣ ꯕꯤꯍꯥꯔꯤꯗꯤ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯤ. ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯃꯁꯥꯗꯣ ꯇꯌꯥꯡ ꯇꯌꯥꯡ ꯂꯩꯕꯗꯣ ꯎꯕꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯡꯂꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯤꯅꯥꯁꯨ ꯂꯩꯁꯅꯥꯕꯨ ꯃꯌꯨꯝꯗ ꯀꯧꯔꯒ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯂꯩꯁꯅꯥꯗꯣ ꯕꯤꯅꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯏꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯗ꯭ꯔꯥ ꯈꯜꯂꯤ. ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯗꯨꯅ ꯊꯝꯂꯝꯕ ꯊꯣꯡ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯍꯥꯡꯂꯤꯕ? ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯕ ꯌꯨꯝꯗꯨꯗ ꯊꯣꯡ ꯍꯥꯡꯂꯤꯕꯁꯦ ꯌꯥꯏ ꯅꯠꯇꯅꯁꯨ ꯂꯩꯇꯦ. ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯕꯤꯅꯥꯁꯨ ꯈꯪꯉꯤ ꯂꯩꯁꯅꯥꯗ ꯋꯥꯔꯤ ꯑꯁꯦ ꯇꯝꯕ ꯃꯇꯝꯗ ꯊꯥꯖꯔꯣꯏ ꯍꯥꯏꯕ. ꯑꯗꯨꯕꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯅꯪ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯂꯩꯌꯨ. ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ. ꯑꯗꯨꯅ ꯃꯥꯕꯨꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯈ꯭ꯔꯣ. ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ.